Marueba Pausing Kaisampata Tidim Labi Tingbagi Kongjang Sinba Mahiri Singa Police ka Muknabada Nupi Ama Yauna Mahiri Kun Gataruk Sokle BJP Gumba Communal Oiba Party na Center da Sarkar Paiba Matamda Manipur da Su Tangdu Leita da Bapibam Ama Hekta Oheli Haina Chief Minister Okram Ibobina Phongdokre Amadi Manipur dagi Armed Forces Special Powers Act Lauthokpa Natragana Lauthokta Haiba si Center da Leriba NDA na Luchungba Government Asina Laujagadawa Warep ni Haina Hemanta Biswana Phongdokre Kurmzari Miyang Tabiri Bismutaram Uksari Hauzik Mapungaba Pausing JCRPS Student Wing na Assembly da pass tawkiba bill ahum ek olanduna athuba matamda chatna halu ihauda fazin kiba Mahiri Singh fibam amata thamdana thadu u haiba davida Mahiri Singh na khongjang ngasi hena kansin bagaloinana Kaisampata lambi thungna hipsinduna tidim lambi thinglure Wakat mifam changsilamba Mahiri Singh na ngasi nungthil pung ahumga minute kuntrarom chappa aduwai dagi lambi thungna hipsinduna khongjang changsin kibani Lambi Tingliba Singh Handonaba Police na Honabada Yaraktabadagi Chow Namuknaba Thoraktuna Nupi Amayauna Mahiri Kunga Taruk Shopadagi Rimsta Pukatuna Lakanakre Lambi Tingliba Singh Handonaba Ahanba Warning Oina Barun Sizanaduna Ising Caption K Madufawada Mahiri Sina Handoktabadagi District Magistrate in Far West Masamaksu Mafamadu Latuna Jamadagi Ama Fawba Masing Countdown Tauduna Handoknaba Matam PK Madufawada Handoktabadagi Tear Gas Kaptuna Tangkai K Miyamna Police da Nung Thomjinbaga Loinana Nauri Kapsin K Muknaba adu da yaw kiba Mahiri Kuntaruk amadi atopa nupi ama Rimsta Police amadi Red Cross Society gi ambulance zinna pukake Police na pukhalakpa Mahiri taratareti laying bigano haidana casualty mamangda famduna leke tungda nupi police na namduna hospital manungda pushinduna laying ke Chayraga sida hayangdagi JCRPS ki Student Wing amasung Women Wing na hena kanba khongjang sangsilagani lauthokre wafam masing asi Kaisampata leba JCRPS ki office ta paumi singa unaba amada lauthokibani Women Wing ki convener thongam apabina ngasi Kaisampat lemazam lekai da police na Mahiri nupi macha singda chathakiba thawong miyoibagi lichat nati haina phongdoke maramasina hayang asi Chief Minister Banglo yauna MLA Minister gi mayumda miyamna thomjin biu Tang kuntra mathogi numidang pung taretana mayra rally chapiu tang amadana paksana wakat mifam famlaga nungthil pung ani taba matamda human chain semduna kholau laubiu haina thamke sugamna minungsi leitaba sagi thajatpa sarkar se masida khoi parata mifam thoi masida khoi tumina leifam chungthok thokte mama oibi khudewak khangchek machilanga ka nupi oibigi Ima singna lawira mathawda nupilan ahan bang sung ani sumna lawira mathawda do khunai da singna ba khuding mak ta thingna ram do madugi thawna do khoi uthokpa matam je hel man la bani akhoi chongthok min re si haibo apam si thamjabge Student Wing ki convener Oinam Nandababuna ngasi Mahiri Singh da chathakiba thawongge chapsaba paukum Student Wing na lenga ki mathakta pigani hayeng asi lekai da apamba makhalgi khongjang sangsin biu kanagumana lambi thingba yawrabadi Ana laying may ising lining laisol abadi I pauga mari lenaba singi di komthopiu haike Asi Mahiri Singh da chathakiba thawong adu akhoi tumin yeng ka su laitholoi madu damukta chapchawa khum akhoi Manipuri Police Department da aduga asi pale wala asida akhoi JCRPS Student Wing na soina piki gani aduga asi thokiba thodo adugi madung tarakpo ina hayeng asi akhoi Mahiri Singh Manipur da leiba Mahiri punamak amadi Manipur da leiba akhoi yellow sing kanaba ihun chemeba mipum khudimang na lami soga thokbirudana makhal makya kya gi akhoi
ngasi lenga aksida khong changhin na mga kan lenga asi masi mayok da barata mi matam ore habadu ngasi gi poi phom chi thong jalok jalaga miyam phom na apel tawjari पास तौखिबा बिल अहुम एक ओलो हाइदुना JCILPS ना चंगसला पखोंजंग गिसरुगमा ओइना ngasi कमिटी गी वुमेन विंग गी कांगबु अमना चीफ मिनिस्टर गेट तमना थोमजिलखरे वुमेन विंग गी कन्वेनर अपाबिना लुचिंगदुना चीफ मिनिस्टर गेट तमना चंगसिलखिबा मियामबु मणिपुर पुलिस के कांगबु अमना कैसांपाट फावबा तखथोखे अदुबु नुपिलाल कॉम्प्लेक्स मपा योरपदा नुपिसिंग अदुना मफम अदुदा फमजिंदुना मणिपुरदा ILPS चनहलु बिल अहुम एक ता ओलनबा ngamdaba political parties sing मणिपुरदा लेबे यारोय long live मणिपुर हाइबा खोलाव कया लावके मफम अदुदा पुलिस का चाव नमुनबा थोखे पुलिस ना मियाम अदु कैसांपाट फावबा चननबा होनरपदा नुपी अमा वानथरक्तुना लायकानके चैरग अदुदा नुपिसिंग अदुना BJP ऑफिस ममांगदसु पेंदबा खोलाव कया लावदुना खोंजंग संगसिनखे Inner line permit system chana halo hai nangarang mahiroi singna kongjang jangsin bada kwa kaitel da police na tear gas kapada mahiroi yauna kaitel pambi sing sohan kiba thawong bu yaning da ba phongdok tuna ngarang dagi hauna kwa kaitel da tidim lambi thingbagi kongjang chatharakiba adu ngasi sumakata na chathari kaitel pambi amadi mahiroi sing sohan ba police personnel sing chedak piu haiduna dabi tawri मणिपुरदा ILPS चनहलु पास तौखिबा बिल अहुम एक ओलो हाइदुना ngasi खोमंदा लेबा मियामगी याफा नुपी लुप अमदी सोशल वर्कर्स कांग्रेस अनिना सिंधुना खोमन जोन 4-5 की कम्युनिटी हॉल दा वाकन मिफम चतखरे वाकन मिफम अदुगा मरी लेनना मियाना पेंदबा खोलाव कया लावखे JCILPS की लमजिंग मखादा लमदम असगी मियामना येलोमी सिंह कंदबा यादे हाबा वाखलोंगा लोइनना खोंजंग कया जंगसिनरी इंडस्ट्रियल एस्टेट की लंबी द लेरिबा तागयल लाइरेंबी थौकन लुप के लुपलोय सिंगनसु खोंजंग असिबु माय पाकननबा लाइनिंग थौ लाइरेंबी अनिगी मफमदा हैका लेका तमदुना अमदे मैरा कतुना माय पाकननबा थौनिरी हाइना तागयल लाइरेंबी थौकन लुपना थादरप चेरोल अमना खंगलकले ILP चन्ना हलु हाय नंगरंग क्वा कचल बाजार दा मियाम न जंक्शन की बयहुदा पुलिस ना रबर बुलेट कापदा सोपने हाईवी के थोइबी देवी कौबी चही निफुगो हुमदोय रोम सुरबी नुपी अमा नाकोंग ड्रम होबदगी इम्फाल हॉस्पिटल दा लेकनरी मालेम अपुनबा नुपी लुप की प्रेसिडेंट बानु देवीना पुलिस ना खोंजंग संगसिलिबा सिंगदा तमनना रबर बुलेट कापसिन बाहाबसी आराम थवोंगनी हायना फोंदोरली BJP गुम्बा कम्युनल ओइबा पार्टी ना सेंटर दा सरकार पाइबा मतमदा मणिपुर दा तंगदु लेता दबा फिबम अमा हेक्तो ओहेली हाइना चीफ मिनिस्टर अक्रम इबोबिना क्वाकैथल मोइरांगपुरल कम्युनिटी हॉल दा IMC की मिखल गमरी लेना पांगथोपा थौरम अमदा फुंदोखरे माना मखाताना मणिपुर की टेरिटोरियल इंटीग्रिटी थुगाइबा कनामत नंगमलोय इम्फाल सिटी बु स्मार्ट सिटी अमा ओइना तरामंगा सुबह पोजिशन दा यावरोपा असि सरकार असिना स्मार्ट सिटी ओहेननबगी मचाकसिंग हानादगी हौना सेम सादुना लेरपगी महैनी इम्फाल सिटी दा पुंग कुनमरी चुमना थकननब इसिंग पीननबगी थबक असि मफौ दाम हेक लोइबगा मपुंग फाना पांगथोपा ngamlagani BJP की मतंगदा चीफ मिनिस्टर ना स्टेट असि की फंगफम थोकपा चाकथोंग सिंग मकोइना पीदबा ngamloi नीरगा हिंगदबा नते स्टेट असि की अरेबा रिसोर्स तगी यामना कुपना सिजिनदुना चाखवा थोरांगी थबक सिंग पाखकनी सेंटर तगी लौफम थोकपा सरुक सिंग नमदुना लौगनी हाइके UPA सरकार ना लुक इस पॉलिसी हाइना हौदोलंबा थबक अदु BJP ना एक्ट इस पॉलिसी हाइना ओंथोकलबसु चही अनि फारकलबा फावदा अवांग नोपोक अमदि मणिपुर की करी तौखरबगे UPA की मतमदा तरोबा थबक थोरम सिंग संगादुना लेरे मकोई की ओइबा अनोबा थबक अमता पाइखत्रे स्पोर्ट्स यूनिवर्सिटी की लम चपचाना पिखरबसु थबक अमता पाइखत्रे हाइके 2002 दा हामिगी प्राइम मिनिस्टर मनमोहन सिंह ने लाद जरी बहन चंद्रा बुलंबनेबा पुलिस तुपुल योगरे 2017 दा तुपुल योरनेबा इम्फाल सिना 2019 दा पुलिस टारगेट थमीबा इम्फाल से मोई दी एफ इस हाइबसे एस यूनियन मिनिस्टर अमम थापतिंग सकदमने सिदला अगर नहानी प्राइम मिनिस्टर ना संगावम थीबा दोइना काय काय दा नोई संगावम लई मीना हाना तौजबो प्रोजेक्ट से अनो वंतम ला मोई लाथोगा सी तौरने ना ऐनो जिगी थमजेबनी स्पोर्ट्स यूनिवर्सिटी से लाथोखिबसे सही अनि फारेबा अदो हुजि करी तौरिनो हुजि से होबो होदिए बसे मोइनो पिउ हाइबा लंबे डबल टाइम्स पीरियड सिनी BJP से कोई मची याम कन्ना
มีบุคคลบางคนมาตัวให้เจ้าไปปาร์ตี้ดีถดมาเสียไปปั๊มจะได้ตัวเราว่าเสียงว่าโพซิชันเราไปให้เจ้ากันนี้ Ngasigi Tharamadu MPCC ki President TN Haukip MLA N Biren Hanagi Minister Jayanta Kumar Amadi MPCC ki Thaupuba Kayasu Saru Yake Manipur dagi Armed Forces Special Power Sec Lokthokpa Natragana Lokthokta Haibasi Center da Leriba NDA na Lujungba Government Asina Lawjagadawa Warepni Masida Atopa Rajniti Amagi Frontal Organization Amana Manipur da Armed Forces Special Power Sec Thamkigadabani Haibada Depend Tauroi Haina Handakta Nauna Semkiba Northeast Democratic Alliance Nedagi Convener Su Oiriba Assam gi Finance Minister Oiriba BJP gi Luchingba Hemanta Biswa Sarmana Fundrole Ngasi ISTV News ka Akanana Unaba Amada Ngasidagi Numit Nini Humni gi Mamangda Rastriya Swayam Sevak Sangha RSS na Manipurda Armed Forces Special Power Sec Thamkigadabani Haiba Wafam Aduda React Tauraduna Manipur BJP Pradesh ki Manifesto da Hanadagi Yaujaduna Leraba Wafam Asigi Matanga State BJP Amadi Tongan Tongamba State ki BJP unit Singna Ek Asid Lokthoknaba Takshinduna Lakli Haike Nakalamaromda Handakta Assamda BJP Sarkar Lakibadagi Northeast Democratic Alliance Neda Asigi Makada Awang Nopokta Leriba BJP unit Singi President Legislature Party ki Luchingba Singyauna Hariba Alliance Asigi Charter of Association Numit Nifu Manganigi Manungda Sembaloragani Haina Sumaka Tarake हमारा भारत सरकार का मणिपुर का जो भी सेंटिमेंट है सब कुछ मालूम है और भारत सरकार ही डिसीजन लेते रहेगा इसलिए कोई कौन ऑर्गेनाइजेशन क्या बोला है उसका ऊपर मैं टिप्पणी नहीं करना चाहता हूँ मेरा भी एक जो विषय हम कैसे भारत सरकार को बोलना है तो थोड़ा सा मैं भी स्टडी कर लेता हूँ बट अभी तक हमारा जो स्टेट यूनिट है उनका जो व्यू है उनमें मैं एक साथ हूँ इसलिए हमारा बीजेपी में मणिपुर स्टेट बीजेपी का ये सब इशू में जो भी स्टैंड है बा स्थिति है बा उनका जो भी मत है मैं उनका साथ में ही हूँ Human Rights Law Network amadi Manipur State Legal Services Authority na sinduna awang nopok state taret ki oina Sexual Health and Reproductive Rights Service da Classic Grande da workshop ama pangthokre tharmadu da Manipur High Court ki Judge and Cotishore Guwahati High Court ke Judge Ujjal Bhuyan Guwahati High Court ke Hana Judge Odamba BK Sarmana maroiba myosing oina saru yake Human Rights Law Network Manipur ke Director M Rakesh na workshop asina Sexual Health amadi Reproductive Rights ki matangda kanaba kaya piragani haiba wafam thamlakhi Sukna sinduna handak pangthokiba mangarak shuba spelling competition amadi ahanba kanglaipak pumbagi ariba lolgi wahanthok changdamnabada makok mathang tarabasingda manamathum yenthokpagi thorom ama ngasi Manipur Press Club ta pangthokre ngasi gi thorom aduda council gi secretary Maisnam Vidyasagar Suki President L Jayanta Kumar Khumana maroiba myosing oina saruk yake Tharomga mari lenana Suki Vice President Sarangthem David na lamdam ama chakhotpada masagi lejariba ariba lol sing chakhotamba habisi yamna tangai fade wakalon aduda sukna athoi hen tanabagi thorom asi pangthokpani haiba wafam phongdoke Taramanga suba Great June Uprising Unity Day thorom pangthoknaba sem sare hari ngasi amuko ge office ta pangthokpa pawi mifam amada Observation Committee ki Vice Chairman Dr. Y Mani Kumana Tharom asi mapungfa na pangthoknabagi damak sub committee tara su semle tharom asigi damak miyamna angama mateng pangbiu mateng lobada police na phaba punbagi thabak chathabaginu haike miyamna laipaki oiba apun saktam da sinar pada logiba thodang usulo madu no tuna am usimba mathon tabra ada koina logiba thodang guna aikoi kara hauda madugi karam angkhiam chu angge madugi karo pudam amma kaugana koi miyam gi mainda leina na ba agda ara masina koi miyam logi gadam si amgo ga UCM ga tawjesti aikoi messenger oina miyam gi messenger oina orang tawjabani Committee ki Chairman Johnson na Manipur ki iho kaya gi marak asida India government amadi NSCN IM gi marak ta chathariba wari asina chapsaba wafam amata leitaba talak asida pangthokodariba thorom asi yamna maru oi maramaduna miyamna mapungfa na saru yabiu haike
Manipur ki ngamkai amasung aikoi gi manung gi oiba apunba gi saktam da hiram amatada kaiba lekhaiba thingai ba khaido khaijin tawba yaro haiba wafam da Bharat Sarkar ki miyut oriba RN Ravi aikoi ga tangkak ani thokna wari sanajaki hari bu wafam masida yanada bada akoina thamjagi ba Manipur gi apunba gi ngamkai mosu manung gi oiba saktam da karima makal amatagi machet makai oiba thawak thoksil tawba yaro haiba aikoi gi frame aduda asi phawba aikoi lepaga lejeri hojik oiriba aikoi fiba mase asi punna khangminna ba amade aikoi gi oiba tungi frame adu lemin nanana ba tanja adu lomina si haidana hakma observation committee asi gi mot chinjaraga aikoi gi Manipur miang mafamda thamjari Thumda Podyan Tawa non local ani fagatuna warak watem tawrubagi damak Manipur Police na KSA General Secretary yauna miyoy mga paduna kay sumsangda thazan kiba tawongbu yaning daba fongdutuna ngasi yumnam nangai lekay lairembi mamang amadi basikong lamlong mari fangmada miyamna wakan mifam famkre wakan mifam aduda basikong mayra nupi welfare association gi secretary ibengona janana bachinjakta Podyan tawriba miyoy sing kangkatuna thamlaga thadokhiba haiba si yaning de Mara laitaba miyoy fazinduna thamliba si atuba matamda condition amata yaudana thadorkadabani madu natrabadi akan wakhongjang changsilagani haike Grocery dukal ani dagi nan Manipuri dukal ani dagi pharaga makoibu wahang pohong tauge haina tauringeda Imphal city gi police na makoibu pharaga pubi gare aduga mara lairaba nan Manipuri singna thadokhere mara laitaba na kano mahiroi sing buna phajinduna hoji jelekre si tekta gaidana makoibu thadokrirangna ba haiduna akoina dharna asi phamjabani Chedaga sida fazin kiba KSA gi thomi manga condition amata yaudana pung kunmari gi manungda thado haiba wafam lengak asina tadrabanina ngasidagi hauraga thomi manga mak thadoroktriba fawba nan Manipuri sina lalon itika mari lenaba thabak thorom sigi mathakta KSA na matam kaktana athingba thamle hairi athingba leringai cherakta nan Manipuri amatana dukan hangba pofam famba makal kudimaki lalon itiki thabak thorom kudimak lepkadabani masi fawda thadoroktrabadi curfew lautholagani hairi Oinam Songmung Young Citizen Organization asu KSA gi mahiroi manga fazin kiba thawang yaningdaba fongdoli mahiroi singi iheu asibu sagoladuna ngasi naurem lamkhai Oinam Songmungda wakan mifam chathaki mahiroi manga condition amata yaudana thadoroktriba fawba mayai lambi matam kaktana hayang ayuk pung manga dagi thingbagi khongjang changsilagani hairi pawgi marathana timba break amata UNACO School Excellence in Education Common Zone 3 West Admission Notice for Class 11 Science Session 2016-17 Last date of form submission 8 June 2016 Date of entrance date 11 June 2016 Saturday Exemption of admission and tuition fee for rank holders in High School Living Certificate Examination 2016 For detail please contact 038524468384 Build your success BYS Palace Compound Machalema School 16 की मेट्रिक परीक्षा दा 6% ताबा ngandarapaji ino ba amsung BYS coaching institute ani matra grade division ni BYS की hostel da lejaduna BYS की financial revision course ani ma yawa ga mai pa ko sing ngandarakhibani Admission is going on Oza Pain Relief Ointment Khwang naba kok chikpa tang chikpa thu naba ni singbada sinaba yarba lipsap grupna puthok saba Oza Proactive Academy of Competitive Exam Written Exam ko mari lena na Proactive Academy na sinduna lakliba jungi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department LDC Revenue Inspector Jiladar amadi Mandal ga mari lena na special course asi chathagadabani ngasimak admission tobio course ki matam nungtil pung ahum dagi pung 3 minute nifunga pawni Break metong da taran mangsari Handakta Lamlai Police Station gi manung chanba itham Moirangpurel awangi labuk amada bom pokai handuna aso apan nang hankiba thodo adubu yaningdaba fongdotuna ngasi lamdam adonggi miyamna itham Moirangpurel furamakhongda wakan mifam pangthokre loinana yaningdaba kholau kaya su lauki itham Moirangpurel apunba maira paibilumna sinduna pangthokiba wakan mifam aduda Moirangpurel area gi akoibada hanna bom lang thak patokpiro micham sibe yaba mafamda bom pokai hanbiganu praja pumna mapu UZ oina uhanba yaba wafam media da fongba yaningdi haina iba pleka sing sizinake nupi amana
Hana BSF ka Kunja Singa Luna Jana Leminaramba Adu Bom Pokaibagi Todona Singchep Taba Oina Tole Hauzik BSF na Bom Lang Taliba Musing Putu Haiduna Kunja Sing Tanaduna Lady Moirang Puregi Praza Sing La Lobo Oina Loina Ubide Matunda Sigumba Tong Chatabagano Haina Fundroli Asigumba Mayama Moina Smina Mayama Toxale Adegi Smai Toxalco Mayam Dakoi Mission Plaza Sing a Koji and Wanare Adi Mataka Digi Lop from Mayada Low Una Lajariba Yumdong Pop Tariba Lamhang the Ladiba Missing the Noam Tapu Sakrabani Modi. When a Tapu Sakri, the Moina Lapica Talaki and the Moina Adu Maitogi. Adu Budi, Adu the give home the Pocare, Sipai the Lap with the Matam the Home the Pocare, Home Pocare of the share, Hide Angang Yum the lady, Angang to go Nipi Nupa, what they now on either with the Moina, Viesaki Kamusing, a quick bomb lang time you're missing the Topio Angang, the Poitan level Moise. Itihas ka Sagon Araba Sagolban Wayangbam Lekai the Leva Konang Hogai bi Hariba Mapamasi Ngak Sen Bagi Tabak Paikalagani Haina. Now the same Kiba Konang Hogai bi Kanbaluki Maroba Mue Ama Oriba Hizam Tikena Wafam Kaya Tamlakli. Sararunga Maharajgi Matamda Mana Lancer Roga Halapagi, Potapamni, Haidana, Adumawari later. I could not Mapam to Bush and Gusana, Ganjabani, Mapamji, Ekogi, Lupasina. Say who did you in a Bangkok Sadana, Mapum Kaba, Mapam Mama Wemba, historical Weba, Mayangi, Nishimbam Weba, Yamapun Tawani Weba, Mapam Mama Aina, Mayanga, who is Hamnaraga, of a Honazabana. Sansuk Mega Miss Northeast English in Tarataruki Taramari Shuba edition Amadi Fair and Lovely na present over Mr. Northeast English in Tarataruki Taret Suba edition da Saru Yagadaba contestant sing Kanbagi audition among us Wahangbam Lekai the Leva Hotel Vego the Pangtokre fashion designer Silas Nomaitem Mega Mr. Northeast English in Taramdigi runners up Takiba Sadananda Maisnam Infal College ki Assistant Professor Sonia Ningthozam Amadi actress Soma Laisramna audition ki jury member oike audition asidagi miyoy ahum khagat kani adubu Mr. Northeast ki MU da pangtokiba men fet da winner oikiba miyoy adu direct entry fanglagani hairi coordinator Kabita Kaisamna Kangalaba miyoy singna Northeast ki contest da saru yaduna winner oirabadi national amadi atay atopa events da saru yaba phangani haina phungdorakli Miss Northeast, I was it's not just for an entertainment. It's a beauty with a purpose. Adi sidagi national platform babange. The winner will go to the Lakme Fashion Week. Mayang Infal Kendragi Manung Chanba Lafupa Tera Kuno Amasung Kordaki Nga Farm Sing Amadi Laufam Kaya Ising Tumzinduna Ladiba Mafam Singdagi Pam season aduna ising singthopa hokre BJP ki Information Technology Cell ki State Convener Robindro na ajoba thodang loduna ising singthopa ki thabak asi packet kibani longmi miyam na phungdropada Robindro na tawriba thabak thorom sing asi thaganingai oi haike Infal East ki Larik Embam Lekai Salan Lerekta Leiba Nauna Saba United Youth Club ki building ama ngasi hengang kendra ki MLA N Birena Sangakre Taromaduda Club ki President Bogendra Zed Infal East ki Adaksya Bimola Amadi Pradhan Yauna Mioy Kya na Saruk Yake MLA Birena Magna Miyam ki Damakta Tungan Thabak Thorom Kaya Paikali Haiba Wafam Phungdoki CPI Kurai Local Council na sinduna ngasi Kala Vidya Vavan Kurai da Food Security Act matang da khanan na bagi thorom ama pangtokre Taromaduda CPI Manipuri State Executive Member RK Amusanana Manipur da Food Security Act chanakrabasu miyam nadi masigi kanaba fangnaba honabada awaba kaya mayoknari awaba sing asi thoktanaba mari lenaba authority na akanba miyeng changba tangai fadi phungdoki Manipur Sarkar ki Art and Culture ki miye makada AIR Writers Forum Infal na sinduna ngasi lamyan basangnenda khunung isai amadi khulang isai ki symposium pangtokre State Kala Academy Infal ki hana secretary oiramba S Bideshwar Seite Academy awardee A Chiteshwar amadi Nambol Sanoy College ki Assistant Professor S Santibala na chungba miyoy singsu thorom aduda saruyake Forum ki Secretary Mutwa Tombana Ekoigi Nat ki Oiba Isay Sing Yokhat Naba Pandamda Symposium asi pangthokpani haike Mangi do khogi khunungam di khulang isay ase kamdong horki kamai tong na leiri haibasi huji matam nai na yam darka leiding khal maramdi khunai magi masak tak paise khunungam di khulang isay de so achoba wafam ma lei haibasi thamjan
Awangba mahi tamfam sangni hariba Manipuri University da mahi masing tambadagidi senja thumjagi wathokna hena thak wangna changsilakpa asi lebaki oina ikai ningai ni haina Maoist Communist Party Manipur na phongdoli Lubasigi Secretary Publicity and Propaganda Dongran Meitegi Cherol Amana Manipur University gumba awangba thaki taibong mahikol amagi thabak thoromda khut thingjinbasi lub asina taha ningdabadagi matam kaya changna khongda fam yengduna lakibani Manipur University Teachers Association gi thaupuba singda lub asigi political program na chungba pahanduna anoba mirogi yawol khongthangi maram sing adu taibong mahikol asida yahonanaba kanna honaduna lakli Ingnisani taranithoi degi hauraga literature propaganda gi saruk ama oina MU da political ideology gi maramda mami kharatang oirabasu tahanana bahonaduna laki laibak thibadi MU da nomakangdana senja thumjagi wathok itattatana thokpana maram oiduna mahiloisang asigi fazaba masak adu kham thengna lekha tahale Manipur University da tholiba pamdaba thodosing asigi afafata khudimak VC na puduna moral ground da fam thadopa matam yaure nakal amaromda class 10 gi exam fall lautokpada lenga ke school kaya mahiroi ama phawap mai pak tabada natana lanai mahiloi sangna makok mathang takibana Manipur gi education S ki director leitrabasu yare haibaga chap manare lubasina lenga ke mahi tamfam sangsingda ayamba matamda miyeng thamliba natraga lenga ke ana layang sangda maruina miyeng thamliba asigi khwaidagi chawa maramdi hanna yengbidraba lenga ke mahi tamfam sangsing asi Lairaba imungdagi thorokpa mahiroi miyamgidi tangai fadaba pambai ama oina mahi tamli tangai fadaba pampham thokpasingi damak matam pumnamakta lepkani hairi Elangbom lekai youth club ki kuntraga nithoi suba mapo kumon thoramga mari lenena kaisamthong Elangbom lekai maira sangda nomagi oiba lemna layang bagi kem ama pangtokre Elangbom lekai youth club ki Muisina Sinduna Pangthokiba kem aduda sugar test ECG amadi medicine ga mari lenaba layang singi khudung chaba phangan ke mioi chamaromna layang kiba kem aduda darkar oiba hida langtang siksu piki mipum khudimak masamau fana thamnabagi pandamda kem asi pangthokpani haina club ki president Ranbir na phongdorakli